ꯁꯤ Roberto Sharma. Next question is Krishi Priyam Chadagine. Hello, question Jemda Kumbiro. Sida hajani atoba friends in the aina hajani mudi like she ya haita gaju isana pamjariba isana hajariba dudi isana dum khangani isana lejere potential dudi atai karam na khangla isana khangani ado note ta bida thamai sengna egi parents ni khangde leiba maru bangsin da hairaga isana apam do phondok taragadi compulsory support to get kani ba tasena aina ji pamjare adu chungong di phondok taragadi kanam ta gi kare su phangwai ado kari ma phondok kanda kari ma haita gadi haidi e oji oi da bada kan haita gadi aina hajabu adugi oji oi da bada hablo adugi haiduna singna borom do thoga nangna dumai haita gadi ai compulsory nangi namang da smai to uding ngami smai na utke khotke haina kona gadi siri mai ba kan like na ta ba to film yam su lei sida akoina pamjaba jing sagi lejeri ba talent sing do mai na adom na phondok hani adugi ni sa chaba marup sing ji taseng na haita gadi moje pamjana chagiba amtadi oiramai haida haijaninge adu pulakpada haidi dum thenai yawe adu taragaju moije akoina dum moije wakhal haitagadi dum sa chai do kai gino kholino haigadi adum chaweba aduna adum na kanda haibagi mahutta koina sum aina haijabaji moida yamna motivational videos kumba maina dagi sa chabai mangjaba khujaba gumdo koirap yawba haidi motivational videos mayam lei and direct nang dai do khate habna taba koitho ga oina haiga koina noina adu ta singna aigi marup ne pulami du ju moina fataba haije aiju thoi no haije duna moina phara ko obido ayam pamje ngai ko sain thambiba si question dina honeybee dagine alo ta kumbiro si question how to stay focused si ha madan haije ge ta singna aina sumai khangna pa aije kai na ga nai wanda I hida I man hadi rum lei ai de ko ji china om chu me lai pa kan da lai pa ji kai no hai kan da man lawe ba ai de no lai pa ji je khang da ba hai ta ba hen jela ba dai pa de na law si le ba adu da gi ai je dum ke no chu pa re hai di ikai ba kai ba dum chu pa re da gi ai na kan pe ge chu ji gi ba da da na bi lai shang gi ma gi khang na ba pa ra ga di ke da bu wa du no ku tho lang tu hai ba ai ta sing isa gi life ta dum pan je ai di isa je khang na lai pa re adu ga dum ai social media dum pai ai Facebook WhatsApp dum pai adu ga ai ke no da chu tawe si gi result ha do pun ni se si da ju dum mayam wish to bi re do ta ga ju chimadi dum da ka le ga gi sang de adu aina mayam da responsibility gi de si da mata di ai da gi dum blog si la ga ina sa thaga ba phundok se hai na mayam ha je ge adu ai ta sing ha ga di matam je dum lai se aina khang na pa je ra madung da phone je dum pai hoi mara mukta dum game ju sanai du ta okay moi nang sai have PUBG sanwa PUBG bakti sanade aduga tasengna hajaragadi sagi daily routine ama fazna thamaga haibadi study university kai bya de maina daily routine ama sem taragadi phone je pai taraga ju addiction roiba daily routine ngang na bonna boda ai sima tam je di ai pa de sima tam je ga sima tam je chak cha dini tumagi matam smai lai ta okay the routine di khai dueba ai nomogi pung asuk like pa da bya de have later ga ju si pung gi dei like pa duni have gi amadi thamme ba routine thambaji madi is most important ai routine tham da ga di koina phone da yam matam ngan na addiction da to ija si ju tawraktana ba masa mani duna haiba youth sin ji da smai na matam mang je fan ya da ga di koi kini to daily routine sem ma daily routine je pa ma like ya ma nang YouTube su yengi Facebook pai Instagram bag lai adu matam khairu ga pai ai tasengna ai friends sing da hang da ga di dum kham yang ani ai YouTube pai ai YouTube yengi adagi Facebook pai WhatsApp pai adu ta ga ju maintain da ko da okay yam ngai ko smai na social life ta ju koi saruk ya ga smai ta u yam harawe koi larik ta ta topper oi re ha ga like ta par ga topper oi panate ha ba da si yam ngai si khang da dagi mathang question nong hang jerke next question jina Anil Sogaijam ko Anil Sogaijam gi question jina Manipur gi present education system se da kari change to pambi bagi aduga kari gi change to pambi no dum tang hai biro na hai sin sigi matang je ina lojeri ba commerce subject je si je yamna yokhat chani bhai ra adugi haidi class na share dagi na 10 bau tam ko si da yam ban normally student me am je commerce matang je kaino ki sunga khang de ba haidi even mention bau to bi da ba commerce kan ha ga to ko gi da ta na tamiba management oi ga account gi ra si ma ka di hapsan haninge haidi class 9 to 1 de na 10 bau tam ko si da haidi moi de knowledge khadi le je na ba optional paper no di hape to ta ga ju thengna rak ta bani na 6 7 sai dagi na sai
ꯁꯥꯏꯟꯁ ꯀꯩꯀꯥ ꯂꯧꯔꯛꯑꯅꯤ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕ ꯄꯤꯉꯩꯗ ꯇꯝꯃꯛꯑꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕ ꯑꯗꯩ ꯊꯥꯡꯒꯥꯒꯨꯝꯕ ꯑꯗꯒꯤ ꯍꯣꯝ ꯁꯥꯏꯟꯁꯀꯨꯝꯕꯗ ꯆꯠꯈꯤꯕ ꯀꯃꯔꯁꯁꯤꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯦꯄꯔ ꯃꯆꯥ ꯆꯦꯞꯇꯔ ꯑꯃꯅꯤ ꯈꯛ ꯇꯝ ꯇꯥꯔꯒꯗꯤ ꯂꯧꯅꯔꯛꯀꯅꯤ ꯑꯗꯩ ꯀꯃꯔꯁꯀꯤ ꯁ꯭ꯀꯣꯞꯁꯤꯡ ꯈꯪꯅꯔꯛꯀꯅꯤ ꯑꯗꯩ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯝꯕꯁꯤꯡ ꯍꯣꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯐꯕ ꯁꯃꯥꯖ ꯄꯨꯔꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯇꯁꯦꯡꯅ ꯈꯔ ꯂꯤꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯣꯔꯠ ꯏꯁ ꯖꯣꯟꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕꯗꯁꯨ ꯑꯗꯨꯝ ꯈꯔꯁꯨ ꯂꯩ ꯑꯗꯣ ꯇꯁꯦꯡꯅ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯤꯡꯕꯗ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟ ꯍꯦꯟꯅ ꯋꯥꯡꯅꯕ ꯍꯣꯠꯅꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯨꯝꯕꯗꯗꯤ ꯀꯠ ꯑꯣꯐ ꯃꯥꯔꯛꯁꯦ ꯋꯥꯡꯅ ꯋꯥꯡꯅ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯥꯔꯛꯁꯤꯗꯤ ꯑꯦꯗꯃꯤꯁꯟ ꯐꯪꯕ ꯑꯐꯕ ꯀꯣꯂꯦꯖ ꯐꯪꯕꯗ ꯑꯦꯗꯃꯤꯁꯟ ꯈꯔ ꯋꯥꯔꯦꯕ ꯑꯦꯗꯃꯤꯁꯟ ꯈꯔ ꯋꯥꯕꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯤꯁꯨ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯆꯪꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯏꯔꯣꯏꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟ ꯑꯩꯒꯤ ꯁꯥꯏꯠꯀꯤ ꯀꯣꯏꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯄꯦꯔꯦꯟꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯑꯩꯈꯣꯏ 12ꯁꯤ ꯂꯣꯏꯔꯅꯤ 12ꯁꯤ ꯑꯅꯝꯕꯅ ꯁꯥꯏꯟꯁꯇ ꯆꯠꯈ꯭ꯔꯅꯤꯀꯣ ꯈꯔ ꯑꯃꯅ ꯑꯥꯔꯠꯁ ꯂꯧꯔꯅꯤ ꯑꯗꯨꯒ ꯁꯥꯏꯟꯁ ꯂꯧꯈꯤꯕꯁꯤꯡꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯀꯣ ꯑꯗꯩ ꯑꯥꯔꯠꯁꯅ ꯑꯃꯨꯛ IAS ꯑꯗꯨ ꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁꯤꯁꯤꯅ ꯂꯣꯏꯅꯃꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯀꯣꯞ ꯂꯩꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯁꯣꯝꯗ ꯀꯃꯔꯁ ꯂꯧꯔꯛꯄꯅꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛꯇ ꯄꯤꯔꯒ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯁꯥꯒꯠꯂꯛꯄ ꯀꯥꯟꯗ ꯃꯤꯠ ꯆꯪꯉꯤ ꯅꯥꯀꯣꯡ ꯆꯪꯉꯤ ꯅꯥꯇꯣꯟ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ IAS ꯀꯨꯝꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯒꯨꯝꯕ ꯁꯤꯗ ꯁꯨꯝ ꯈꯜ ꯂꯩꯇꯥꯔꯒꯗꯤ ꯃꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯤꯠ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯎꯔꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯥꯟꯁꯤ ꯑꯗꯨꯝ ꯕꯦꯛꯕꯣꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯕꯦꯛꯕꯣꯟ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯝꯇꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯗꯒꯤ IAS ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯃꯌꯥꯝꯁꯤꯗꯒꯤ ꯈꯤꯇꯪꯁꯨ ꯅꯥꯊꯩꯕ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯔꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯤꯇꯪ ꯅꯥꯊꯩꯕꯒꯤ ꯑꯇꯣꯞꯄ ꯄꯥꯔꯠ ꯃꯌꯥꯝ ꯍꯛꯆꯥꯡꯒꯤ ꯑꯇꯣꯞꯄ ꯄꯥꯔꯠ ꯃꯌꯥꯝꯁꯤꯗꯁꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝꯁꯤꯁꯨ ꯑꯋꯥꯕ ꯄꯣꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯏꯁꯩ ꯇꯥꯕꯤꯔꯤ ꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯐꯖꯕ ꯈꯨꯟꯅꯥꯏ ꯑꯃꯁꯨ ꯑꯣꯏꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟꯁꯤꯡ ꯅꯠꯇꯕꯗ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯁ꯭ꯀꯣꯞꯁꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯕ ꯁꯥꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯃꯁꯨꯡ ꯁꯤꯒꯨꯝꯕꯗꯁꯨ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯍꯟꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯁꯨꯝ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯆꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 20-30ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯗꯣꯛꯇꯔ ꯂꯩꯔꯛꯇꯅ ꯗꯣꯛꯇꯔꯅ ꯗꯣꯛꯇꯔ ꯂꯥꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁꯁꯦ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯍꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯑꯇꯣꯞꯄ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯐꯤꯜ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯒꯨꯝꯕꯗꯁꯨ ꯆꯪꯕ ꯌꯥꯏꯅ ꯈꯣꯠꯄ ꯌꯥꯏꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯐꯤꯜ ꯑꯃ ꯆꯪ ꯇꯥꯔꯒꯗꯤ ꯐꯖꯅ ꯍꯩꯔꯕ ꯐꯖꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯅꯤꯡꯍꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯩꯔꯤꯕ ꯐꯤꯜꯁꯤꯡꯁꯤꯗꯁꯨ ꯆꯪꯁꯤꯟ ꯇꯥꯔꯒꯁꯨ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯟꯍꯟꯅꯤꯡꯉꯦ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯐꯤꯜꯗꯨꯗ ꯄꯥꯝꯖꯕ ꯐꯤꯜꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯆꯪꯁꯤꯟꯍꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯦ ꯋꯥꯠꯍꯧꯗꯅꯕ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯀꯣꯡ ꯉꯥꯛꯇ ꯉꯥꯏꯍꯧꯗꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯎꯁꯨꯕꯕꯨ ꯑꯣꯏꯔో ꯎꯁꯨꯕ ꯄꯥꯝꯖꯕꯁꯤꯡꯅ ꯎꯁꯨꯕꯒꯤ ꯐꯖꯕ ꯃꯈꯜ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯛꯄ ꯏꯁꯩ ꯁꯛꯄ ꯄꯥꯝꯕꯅ ꯏꯁꯩꯒꯤ ꯐꯤꯜꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯕꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯈꯟ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯏꯟꯇꯔꯇꯦꯟ ꯇꯧꯕꯤꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅꯁꯨ ꯃꯣꯏ ꯐꯤꯜꯗ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯩ ꯍꯥꯏꯅꯤ ꯃꯄꯨꯡ ꯐꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯐꯤꯜ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯁꯣꯝꯅ ꯊꯝꯕꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯥꯕꯁꯦ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯂꯣꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ